Nongmagi oiba Mission Indradanush ki matangda workshop ama ngasi Imphal East ki Wangkhai Yonglan Lairakta leiba Regional Outreach Bureau gi auditorium da pangthokrai. Hariba workshop asi Regional Outreach Bureau na Ministry of Information and Broadcasting, Government of India amadi Department of Health and Family Welfare, Government of Manipur na punna sinbani. Paring naina mafam hongduna chatharakpa mau kaithel kabagi manung channa ngasi ayuk anganbadagi hona uripok lai khulembi lekaidasu kanakrai. Mahausagum kaithel asida maudagi yamlaba miyamna maudagi puthorakpa ahong achau amadi tongan-tonganba makhal kyagi yensang napising leiba thoraknakhi. CSIR Connect Northeast Saina Mingthonba Food Processing Yamatangda Consultative Meeting Loinana Technology Exhibition ama ngasi Manipuri Chief Minister and Birena CSIR NEIST Lamphal Imphal da hodokrai. Hairiba thoram asi CSIR New Delhi, CSIR Mysuru, CSIR Palampur amadi Manipur Government na punasinbani. Ngarang Guwahati gi Beltolada yum amada may chakpadagi pikliba angang ani laikhidray. Laikhidraba angang ani adudi Ishan chahinipan amadi Ivan chahihumni. Makoy ani na makoy gi yum gi ahanba floor da sanaringay matamda may chaklakpadagi laikhidabani. Makoy animag Srimanta Sankardev Academy Dispur gi mahiring aktani hairi. Thodo asi may gi short circuit tholakpadagi tungda gas cylinder amuk pokhairakpadagi thoglakpa thodo oiramgani haina thazanari. China na coronavirus paksana sandorokpadagi hauji fawbada miyoi kunmanga leikhidre amadi miyoi chanipan gi mathakta leina asina nahankhre hairi. Masina maram oraga Wuhan gi city marida lamkoiba miyoi sing changbada athingba thamkhre. Chinese National Health Commission gi matung ina hauji fawbada miyoi kunmanga leina asina sihankhre amadi miyoi chanipan ga kunthra amada leina asina nahalle hairi. Mamangda ahanba oina leina asigi sandorokfam oiba mafam amada miyoi ama ihan hana leikhidre haina report toba leikhrabani. Hairiba thodo asi mal chatrukrom chatlaga leiba highway province ta hanboina leina asi sandorokpa thengnarakibani.